Assalamu alaikum everyone. Iram donda lariba iraisa singi mafam da kari mafam gra thamjage madudi akhoi Lilong dagi nisam maulana amada karigumba yamna tahaidaba alim amada ulama amada haibadi alim habsi ko islam bidi kind of mirror ni mixe ni hainarib ni nabi ge waris ni akhoi di Allah su hobanate nabi su hobanate sahaba su hobanate tasengna alim sing sin guideline tawraga akhoi gi lusing balam takpiba lamjing bi bo raga hingjabani ngasi akhoi pangan samasi yamna iman si kamjoroi khrabamni na ilojare maramdi akhoi other community da kanana kari haiba amtang tokisi Manipur gi oina Lilong haibasi Manipur gi pangan khwaidagi masing yam leiba Alim Ulma chawba leiba Marcus leiba Darulum ade madrasa chawba leiba mafamni tabing khang government job so to leiba mafamni masida kana ko mana rajniti nei bu yaksalunun hai rajniti se aka su kai dauri ka da su kari dauri social worker su kari dauri ulama amada nattaba badanam bi basi alim pumnmk bi ga samanadra Lilong gi main oina aina maming di panjaroi maulana khrai phone tawjai mohoi action tawge har ko sipu kari tawra le kana gumba tar atai communities amada comment amani piru ba comment loi ba natraga otherwise piru ba di anjuman office ta pukhalaga matul kai ba mul phuiye ba ulama ma bu lukmaida yonba lukmaida haplaga yonba sidi kari tawra leiri same question Lilong gi Alim Ulma pumnmk amadi Manipur da leiriba jametul ulma dai hangjari ai khoi di mesap na khoi da molana na khoi da khoi kari hairuni na khoi na haiba na khoi da hangala ngang su yade ngang su ngang jeroi tabu tabu pen da bane na phongdok sari si Islam gi mingsel Islam gi lamjing liba amada kari gumba ikhoi gi haibadi yamna tamthiba ulama amana tawhaidaba adu ulama amda adugi badanam da pupi haidaba adugumba pisalakpasida hojik phawa silent laibiri sina kari gila masima number 1 da all Manipur jametul ulama amadi Lilongi ulama sing da hangjariba sugyam saukhalaba matamni sida political gine na sulawra seba political gora magasu akabadi kari tawri kadabdi kari tawri loinam social cs soji Manipur Lilong manung da leadership phaniyam lerangoni kari tawra le ekhoi atopa other communities na adu haire do madu yamna lalam mabra na isu khanjaleba maram kari gino ai matamda alim da saiba da foba kana gubam na warak nangai leitre Lilong da masi aingonda noi da haining ba hairo ai ulama dugi maulana duna makhoi de khoi nabi gi waris ni mahakna ai gumba kari sulaitaba ma da wakala amnena ai di magi sawab to khaki damakta magi damakta ai lepaga amade ekhoi gi organization na angamba level da thengnaraneba logi obada ngasi press no thok chakrabani makha ta badi logi obada kari tawsi ge habda ito kaneba sengna nungai jadabadi alim ulama amada maulana amada saiba matamda ekhoi gi maulana singna silent leikibase adusu khusai du yam sathiba taba da hangoiba amamda saibadi madu tangai phadana sabar tawbe ulama du da kari oirongani masida ekhoi gi mesap mayamna shanti leikiba peace leirisina kari gino natraga tawiba pe post tawriba awon ba khunai hariba nupasi asawa sangla natraga political gi yamna favor da yamna power kan ba bisagla riya jutin da du power du susanna ro si mai haijage Manipur da leiba khoi pangal khunai da alan ba mi du gi damak tai adum asum bagi damak ta mateng pang kani alan ba mi du sukan kan ba yaw ro siam thamjage sengdo halona ai ulama gi lusingba personal loi sing da so aina haire taw hallage hai adum proof lei record lei ko ado ngasi phobo call pai khidre sina kari kino natraga na ulama du khara maulana du khara han thaba laira bo oibagi namhat piraga dawning tawjani na nakoi da hairekte na tawribra hayeng kana gumba ulama am da su torok matam da nakoi asaw sang paisa nung sa khara pai bam da torok da noi tumil leigadra alam masibo ikhoi gi pangal khunai bulu singliba na khoi gi mathakta ngang bada na khoi na taraga di mathang so amana ngang bada ta ki doribra Silinau sing iram dam da leibe reisa sing da ina thamjaring badi
ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯔꯦ ꯇꯁꯦꯡꯅ ꯂꯨꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯒꯤ ꯏꯃꯥꯟꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯌꯥꯝꯅ ꯀꯝꯖꯣꯔ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯉꯁꯤ ꯑꯥꯂꯤꯝ ꯑꯃꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯌꯥꯝꯅ ꯇꯥꯍꯩꯗꯕ ꯏꯟꯖꯥꯝ ꯂꯒꯥꯏꯕꯗ ꯁꯥꯏꯂꯦꯟ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤꯆꯪ ꯁꯪꯒꯜ ꯂꯩꯕꯁꯤꯡꯁꯤꯅ ꯇꯧꯕꯗꯤ ꯂꯣꯏꯅ ꯌꯥꯏ ꯐꯒꯦꯔꯥ ꯐꯔꯣꯏꯒꯦꯔꯥ ꯅꯝꯕꯔ 4 ꯌꯣꯟꯒꯦꯔꯥ ꯒꯨꯂꯤ ꯌꯣꯟꯒꯦꯔꯥ ꯑꯗꯨꯗꯒꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯒꯦꯔꯥ ꯑꯣꯜꯃꯥꯏ ꯃꯊꯛ ꯉꯥꯡꯒꯦꯔꯥ ꯌꯥꯏ ꯑꯗꯣ ꯃꯤꯆꯪ ꯁꯪꯒꯜ ꯂꯩꯇꯕꯅ ꯉꯥꯡꯉꯗꯤ ꯃꯊꯣꯟ ꯀꯥꯏ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯃ ꯇꯧꯔꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯃꯃꯥꯡꯗ ꯑꯩ ꯃꯌꯥꯝ ꯑꯃ ꯇꯥꯏ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯇꯝꯃꯛꯏ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯂꯤꯡ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯀꯅꯣ ꯂꯤꯂꯣꯡꯗ ꯃꯤ 34 ꯁꯣꯛꯑꯒ ꯁꯤꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯤ ꯑꯥꯂꯤꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯁꯤ ꯀꯝꯖꯣꯔ ꯑꯣꯏꯕꯒꯤ ꯉꯁꯤ ꯁꯤꯔꯤꯗꯣ ꯃꯤ 34 ꯁꯣꯛꯏꯗꯣ ꯑꯩꯈꯣꯏ ꯁꯣꯏꯕꯒꯤꯅꯤ ꯑꯗꯨꯇ ꯅꯠꯇꯕꯗ ꯏꯕꯟ ꯃꯌꯥꯝ ꯑꯃ ꯁꯣꯛꯈ꯭ꯔꯦ ꯇꯝꯊꯤꯕ ꯃꯁꯤ ꯑꯩꯈꯣꯏꯗꯁꯨ ꯈꯟꯊꯔꯉꯥꯏ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯇꯁꯦꯡꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯑꯥꯝꯁꯤꯡꯅ ꯑꯗꯒꯤ CSOꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤ ꯇꯧꯔꯒ ꯂꯩ ꯑꯥꯂꯤꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯕꯗꯅꯥꯝ ꯄꯤꯁꯜꯂꯛꯄꯁꯤꯗ ꯁꯥꯏꯂꯦꯟ ꯂꯩꯔꯤꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯀꯥꯟꯗ ꯉꯥꯡꯉꯛꯀꯗꯧꯔꯤꯕ꯭ꯔꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ KKLꯒꯨꯝꯕ ꯃꯩꯇꯩ ꯂꯤꯄꯨꯟꯒꯨꯝꯕꯅ ꯉꯥꯡꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨꯕꯁꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯎꯕꯅꯤꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ ꯍꯥꯏꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯀꯨꯔꯥꯟꯒꯤ ꯍꯗꯤꯁꯀꯤ ꯃꯐꯝꯗ ꯀꯔꯟ ꯉꯥꯡꯄꯗꯨ ꯌꯥꯔꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯅꯈꯣꯏꯅ ꯃꯅꯥ ꯂꯥꯁꯇ ꯂꯧꯕꯅꯦꯅ ꯁꯥꯔꯤꯗꯨꯁꯨ ꯁꯥꯖꯧ ꯑꯩꯒꯤ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯏꯌꯥꯝꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯇꯥꯛꯄꯤꯕ ꯌꯥꯏ ꯂꯧꯖꯧ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯌꯨꯠꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯉꯤ ngasi alim amagi mathakta aina khwaidagi aina paningi se alim amagi mathakta asuk chawba injam ama badana ama pibada manipur gi CSO amadi Lilong gi anjuman amdi Lilong gi CSO na tumina lejen gi sikari gino CM number 1 da masi gi reply pami taseng na pami natraga na ikoi kari ko ba pho alim da nga asu social da karantara asu adagi tawning ba ikoi gi video tawra asu ama mangang nganga su loina mak yaradra natraga lairaba ama khakki mathakta tawbadadi nganga roi se hairibra kana gum ina khunba paisa paibo oragana adugi mathakta tawbadi ikoi action lokhat se hairibra masim soi pamjay aduga Lilong da leiriba praja pumnmk aina thamjaningbo wafam amaga darkhasni masi matang da noi myam support tawbiyo political dudi bahut dudi amana amana kajakini masida kanana ka da badu tongan ba metaramani alim ga tas tawraga alim amada sumena badnam tawbasidi Lilong praja pumnamangna mahaga si thibada amadi mahaga si langlangjin khanggopada mayamna mateng pangbiyo amadi mahaga si bu chap chaba loge ga dan dipi da mateng pangbiyo sai social media gi thong da mayam da request tawjari aduga thagal ibanupa kuiroi huran bagi tarani mapugi nong masior nang khangani nang khwaidagi phabasi aigi wakhalda fasana nang lale soire masi soikre na hairaga social gi thongda amadi alim dui manakta chatlaga loisannaba masina ai khwai fai hayeng di tangai phadraga di loge FIR amasu tawjaragani mayamnasu support tawbi ai yamnasu afam thamningdre social da suwa ngangningdre maramdi aigi thamoi yam kai krebo maramdi Islam gi khoi gi leader nabi gi waris ne hairiba ama ngangbada even ikoi khangdaba ikoi ji tasallagasu alimna ulama singna silent lekipse yam nuaitade aduna aina ngangjari ba haijari se soiki bulan ki yaw suna pigani thank you everyone